Assam Rifles ki team amana Myanmar da gi pusilakpa lupa lakh tararong gi oigedaba yamlaba yu sing amadi kg amarom gi oigedaba narcotics powder singa konana Susanpur da gi myo ani fagat pangkre headquarters IGR South da gi fangba pawmo gi matungina polam singa duga konana myo ani adu ngarang Susanpur gi aina da gi favani faraba myo singa adudi Susanpur gi Bengnom da gi Shyam Singh Guite amasung Atsub Jamal Guite ni hari Makhoi anina Myanmar da gi pusilakpa whiskey bottle marifutaret beer can nimfu humdoi liter amagi local liquor bottle lishing aniga chamri galoina kg amarongi narcotics powder sing fagat ki using adu lupa lakh tararongi oigani hairi faraba miyoi sing adu polam sing adu ga konana makata logi thabak lokatnaba Sursanpur police station da sinakre haina pawsina makatari Lamdam asida thokliba irang asigi achumba wapham malem shinba thungna khanghannaba hotnariba RPI Athawale gi National Secretary Maheshwar Thounaojam da Assam Rifles na legal notice Tharakkhiba thouwong adu yaningdaba phongdoktuna Ngasi Keishampat Keisham Leikai Lairembi community hall da wakan mifam pangthokre Keishamthong Kendra Meira Paibi na mapung oiba thaudang lawduna pangthokkiba wakan mifam aduda tongan by AC singdagi lakpa nupi kyana sarugyaki Ngasi gi wakan mifam aduda sarugyaki bi Sagolband Nepra Menjor dagi L Pratima kobi amana hai housing Manipur da thokliba irang asigi matangda cookie singna aranbak pau kya sandoktuna maitei sing aranba tahanaba hotnariba asigi singba achumba sing malem shinba thungna wakal tahanaba Maheshwar Thounaojam na akanba mongda hotnaribani Mahakna hotnariba sing asi lamdam asigi mama oibi singna saugale sairaga sida Assam Rifles na Maheshwar gi mathakta legal notice tharakkhiba si yaba ngamloi athubada legal notice adu handokadabani haina mahakna makhatana phongdokki IGR Sauna legal notice sama thabase masi aidi thabam thoktabraina khalli miyam punamangna TV da adigi mobile da punamak talo unarabang aktani Maheshwar na hajin banati haba aikoina Maheshwar da ma khoina tawriba thabak ase aikoi mayam da singna bani haina lawi singna rakba khudimak se mama obe koi khudim bana mairong yagani Maheshwar mathanda na yabe yaroi Maheshwar gi matungda matungda mama mayam ama lei haibase IGRA Sauna khangbigadabani RPI Athawale gi National Secretary Maheshwar Thounaojam da Assam Rifles na legal notice Tharakkhiba thouwong adu yaningdaba phongdoktuna samurong mamang Leikai dasu samurong mamang Leikai Meira Paibi apunba marup na sinduna Leikai asida pangthokki Assam Rifles na Maheshwar Thounaojam gi mathakta tharakpa legal notice withdraw tau Maheshwar Thounaojam da ya na siriba maral yaningde haivane singba placard kya paiduna Tharakkhiba wakan mifam aduda sarugya kibi Meira Paibi amana hai Maheshwar Thounaojam asi miyam gi pau kholoi oina mapanda chatuna irang asigi asingba khanghannaba hotnariba misangni mahakna ngangliba wa khudimak leibak asigi miyamgi kholauni masida na legal notice thage hairabadi Manipur gi miyamda tharau Maheshwar Thounaojam na ngangkiba amadi laukiba khudimak maranai laukiba natragana ngangkiba wa nate maram aduna na tharakliba legal notice asi numit humni gi manungda handokadabani natrabadi Manipur gi ima singna amata oina Khongjang sangsingani haina mahakna makatan su phongdoki akhoi bu north east jam tu le haina leibai mawong da Manipur bu thawa chabida ba aduga icha amana mathauna maning je leina macha mathanda bukchabani mama dun junung hairam ngoi aduba mama mayangi kholau sida leiba ngamda dana ma chiba changba khangdana chatkhiba icha ni aduga maranai waina mayamna sarkana khangjindana ba charaga asanai panchakba pai mawong da mabu maran chibi baje akhoi thawai hakchang yaungna janingde ma phage hairaba chune yaroi du magi mahutta mama oibi akhoi mayamna ne chongthokdana nga chi leire amamam ta hoina imingi tha hairaju akhoi hairage akhoi mayam je leire ma phaba chuya yaroi kariguma phaba taragadi India government na Manipur bu kari jiba amtata nungsi leite mogi India government tin bagi kanu du utpi de haibaje akhoi na khangani